All Manipur Democratic Students Organization gi ani suba mapok kumon ngasi Khabeisoi da leiba Primrose English School gi campus da pangthokre. Loop asina mahiroi singda yaifa paujel pibaga loinana unity integrity da yumpham oiraga injustice amasung discrimination gi safu pirakpa pumnamak ki mayokta lepkani hairaduna loop asigi ani suba mapok numit asidagi hauduna education awareness program ama Manipur gi mahiloisang singda changsilagani mahiloisang singna su tengbang birakani haina thajaba thamle haina loop asigi working president WM Zakiroi sena phongdorakle asi All Manipur Democratic Student Organization ge ani suba mapok numit lakpa asida Manipur gi mahiroi sing amasung miyam da All Manipur Democratic Student Organization na yaifa paujin pijari organization asi scientific socialism da thajaba santi leiba mahi tamba pamjaba amasung leiba ki civil right amadi democratic socialism da singnarakpa sing bu thengnanaba gidamakta awakhan manabal mahiroi singi loop amani loop asina matam leiba kibikta unity integrity da singnarakpa punamaki mayokta lepkani amasung injustice oiba Thawong amasung discrimination gi Safu Pirakpa singi mayokta lepkani amasung Manipur gi mahiroi punamak amadi leibak myam punduna Manipur gi apunbai saktam kalasi haiba organization asigi mapu numit asina yai proposal pijari loidana organization asi gi ani suwa mapu numit asidagi education awareness program amasu hogdok tuna Manipur gi mahiloisang singda changsilagani mahiloisang singna so tengbang birakani haibagi thajaba thamjari